ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯨꯛꯂ ꯃꯝꯂꯕ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯊꯥꯗ ꯋꯥ ꯑꯄꯤꯁꯛ ꯑꯃ ꯄꯣꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯊꯥꯞꯄꯗ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯃꯤꯑꯣꯏ ꯈꯔꯁꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯦꯟꯅ ꯆꯦꯟꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯐꯠꯇ꯭ꯔꯕ ꯁꯥꯁꯤꯡꯁꯤꯅ ꯎꯗ꯭ꯔꯤꯉꯩ ꯅꯧꯄ꯭ꯋꯥꯁꯤ ꯄꯨꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ꯫ ꯅꯋꯥ ꯑꯄꯤꯁꯛꯁꯦ ꯅꯪꯅ ꯆꯥꯎꯕ ꯁꯔꯦꯡ ꯐꯥꯅꯕ ꯌꯣꯛꯂꯛꯎꯀꯣ ꯏꯃꯥꯒꯤ ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯇꯨ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯕꯒꯨꯝ ꯎꯔꯕꯗ ꯈꯪꯍꯧꯗꯅ ꯃꯈꯣꯜ ꯊꯣꯛꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯑꯉꯥꯡꯅꯒ ꯑꯣꯏꯕꯅꯤ ꯆꯤꯡ ꯂꯝꯕꯤꯗꯨꯗ ꯆꯦꯜꯂꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎ, ꯑꯁꯨꯛ ꯃꯝꯈ꯭ꯔꯕ ꯃꯐꯝꯁꯤꯗꯒꯤ ꯑꯣꯟꯊꯈ꯭ꯔꯕꯅꯤꯅ ꯁꯤꯔꯝꯂꯒꯅꯤꯗ ꯏꯇꯥꯎ꯫ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯤꯔꯝꯂꯒꯅꯤꯗ, ꯁꯔꯨ ꯁꯌꯥꯡꯒ ꯑꯃꯠꯇ ꯊꯤꯕ ꯐꯪꯂꯔꯣꯏ꯫ ꯂꯥꯛꯎ ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯦ, ꯁꯦꯟ ꯂꯧꯔꯨꯔꯁꯤ ꯂꯥꯛꯎ꯫ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯅꯤ꯫ ꯂꯝꯌꯥꯏ ꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯃꯅꯤ꯫ ꯃꯕꯣꯛ ꯊꯥꯔꯣꯅ, ꯏꯁꯨ ꯊꯣꯏꯕꯤ, ꯆꯥꯛ ꯂꯣꯏꯔꯕꯔꯣ ꯅꯪꯕꯣ? ꯉꯁꯤ ꯅꯠꯇ꯭ꯔꯣꯅꯦ ꯅꯇꯥ ꯆꯅꯨꯒ ꯉꯥ ꯐꯥꯕ ꯆꯠꯂꯨꯅꯤ ꯍꯥꯏꯗꯣ? ꯊꯥꯗꯣꯏꯅ, ꯍꯣꯏ ꯑꯕꯣꯛ, ꯆꯥꯛ ꯂꯣꯏꯔꯝꯂꯒ ꯆꯠꯂꯒꯦ꯫ ꯆꯤꯡꯈꯣꯡꯕ ꯁꯧꯒꯠꯂꯛꯄꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯂꯣꯏꯁꯤꯜꯂꯣ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯡꯈꯣꯡꯕ ꯍꯧꯒꯠꯂꯛꯇꯨꯅ, ꯏꯆꯦ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯆꯥꯛ ꯂꯥꯝꯃꯦ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯊꯤꯔꯛꯂꯒꯦ, ꯅꯁꯥ ꯍꯥꯟꯅ ꯁꯦꯡꯗꯣꯛꯂꯨꯔꯣ꯫ ꯆꯤꯡꯈꯣꯡꯕ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ꯫ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯏꯆꯦ? ꯀꯣꯕꯤ ꯃꯁꯣꯏ ꯊꯣꯡꯉꯦ꯫ ꯑꯁ, ꯍꯩꯃꯥ, ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯣ? ꯍꯥꯏꯗꯦꯗ, ꯁꯨꯝ ꯇꯣꯏꯃꯜꯂꯛꯄꯗꯨꯗ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯄꯥꯡꯅ ꯄꯥꯡꯅꯕ ꯆꯥꯔꯣ꯫ ꯍꯣꯔꯦꯟꯗꯤ ꯏꯆꯦꯅ ꯉꯥ ꯄꯨꯔꯛꯂꯗꯤ ꯊꯣꯡꯂ ꯆꯥꯔꯁꯤ꯫ ꯊꯥꯔꯣꯅ, ꯀꯩꯗꯧꯔꯦ ꯏꯁꯨ ꯊꯣꯏꯕ? ꯏꯟꯁꯥꯡ ꯍꯥꯎꯇꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥꯏꯗꯦꯗ ꯏꯕꯣꯛ, ꯑꯩꯒꯤꯗꯤ ꯏꯆꯦꯅ ꯊꯣꯡꯉꯗꯤ ꯂꯣꯏ ꯍꯥꯎꯔꯦ꯫ ꯂꯩꯕꯥꯛ ꯊꯣꯡꯂꯐꯥꯎ ꯍꯥꯎꯏ꯫ ꯊꯤꯗ, ꯑꯉꯥꯎꯕꯁꯤꯗꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯆꯅꯨꯅ, ꯊꯥꯗꯣꯏ, ꯊꯥꯗꯣꯏ, ꯊꯥꯗꯣꯏ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯦ ꯂꯣꯏꯔꯦ꯫ ꯆꯤꯡꯈꯣꯝꯕ, ꯏꯕꯣꯛꯀ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨꯀꯣ, ꯆꯠꯊꯣꯛꯂꯝꯒꯅꯨ꯫ ꯏꯕꯣꯛ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯆꯅꯨꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕꯗ ꯆꯤꯡꯈꯩ ꯑꯃꯗꯤ ꯂꯦꯝꯕ ꯃꯇꯥꯎ ꯑꯅꯤꯗꯨꯅ ꯀꯣꯏꯊꯣꯛꯂꯛꯄꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯆꯅꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯗꯨꯅ ꯂꯥꯛꯄꯗ ꯎꯔꯝꯃꯤ꯫ ꯂꯦꯝꯕ ꯊꯥꯗꯣꯏꯒꯤ ꯃꯨꯅ ꯖꯨꯝ ꯖꯨꯝ ꯇꯥꯔꯤꯕ ꯁꯝꯂꯥꯡ, ꯄꯤꯛꯇꯛ ꯇꯧꯅ ꯀꯣꯏꯗꯥꯅꯕꯤ ꯃꯥꯏꯊꯣꯡꯗ ꯈꯨꯠꯁꯦꯝꯒꯤ ꯑꯀꯤ ꯑꯃꯧ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯗꯅ ꯆꯝꯅ ꯐꯖꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯂꯩꯈꯣꯝ ꯈꯔ ꯇꯩꯕꯗꯨꯅ ꯍꯦꯟꯅ ꯔꯥꯁꯤ ꯑꯃ ꯍꯥꯞꯄꯒꯨꯝ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯃꯆꯤꯟꯗꯨ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ꯫ ꯂꯦꯝꯕ, ꯅꯪꯗꯤ ꯑꯩꯈꯣꯏ ꯈꯨꯜꯗ ꯄꯥꯛ ꯄꯥꯛ ꯂꯥꯛꯄꯁꯨ ꯅꯠꯇꯦ, ꯑꯗꯨꯅꯅꯦ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯈꯤꯒꯗꯧꯕꯅꯤꯀꯣ꯫ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯌꯥꯝ ꯂꯩꯕꯅꯤ꯫ ꯅꯪ ꯅꯨꯄꯤ ꯀꯣꯏꯌꯨ ꯌꯥꯗꯕꯗꯣ ꯑꯩꯅ ꯑꯃ ꯁꯤꯟꯕꯤꯒꯦ꯫ ꯍꯥꯏꯔꯣ ꯑꯣꯟꯊꯣꯛꯂꯛꯄꯗ ꯂꯦꯝꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯩꯅꯣ, ꯑꯩꯒ ꯍꯧꯖꯤꯛꯇ ꯂꯥꯛꯃꯤꯟꯅꯈꯤꯕꯗꯥꯏꯅꯦ, ꯀꯥꯏ ꯂꯩꯍꯧꯔꯦ? ꯂꯦꯝꯕ, ꯂꯦꯝꯕ! ꯀꯧꯅ ꯀꯧꯅ ꯂꯩꯊꯣꯛꯂꯛꯄꯗ ꯎꯔꯤ꯫ ꯂꯦꯝꯕꯅ ꯂꯦꯞꯇꯨꯅ ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯇꯨꯅ ꯂꯩꯕꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯄ ꯎꯕꯗ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯂꯦꯝꯕ, ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗ? ꯑꯩꯗꯤ ꯑꯥ ꯌꯧꯔꯨꯔꯦ, ꯑꯗꯨꯒ ꯅꯪꯗꯤ ꯁ꯭ꯋꯥꯏꯗ ꯎꯌꯨꯡ ꯁꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕ, ꯂꯦꯝꯕ! ꯂꯦꯝꯕ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝ, ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯍꯣ, ꯅꯀꯣꯛꯇ ꯎꯆꯦꯛ ꯃꯊꯤ ꯐꯥꯏꯊꯔꯛꯂꯦ ꯍꯥꯏꯕ? ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯐꯠ ꯐꯠ ꯀꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯆꯅꯨ ꯑꯃꯗꯤ ꯊꯥꯗꯣꯏ ꯅꯣꯛꯂꯗꯨꯅ ꯆꯅꯨꯅ, ꯍꯣꯏ ꯏꯕꯨꯡ, ꯅꯀꯣꯛꯇ ꯀꯩꯀꯩꯒ ꯇꯥꯔꯛꯂꯒꯦ ꯑꯗꯨꯛ ꯀꯟꯅ ꯀꯜꯂꯤꯗꯨꯕꯣ? ꯂꯦꯝꯕꯅ, ꯀꯩꯁꯨ ꯇꯥꯔꯛꯇꯦꯗ, ꯁꯨꯝ꯫ ꯑꯣ꯫ ꯆꯤꯡꯈꯩꯅ, ꯆꯅꯨ, ꯅꯣꯏꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯉꯥ ꯐꯥꯕ ꯌꯥꯎꯕ ꯆꯠꯂꯨꯕꯅꯦ ꯇꯥ ꯆꯤꯡꯈꯩ꯫ ꯂꯩꯕ ꯌꯥꯕ ꯉꯥꯗꯤ ꯌꯥꯎꯗ꯭ꯔꯕꯣ? ꯈꯔ ꯂꯩꯍꯧꯒꯦꯅ꯫ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ, ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯩꯅꯤ, ꯉꯥ ꯄꯤꯖꯕꯤꯒꯦ ꯇꯧꯕꯅꯤ꯫ ꯇꯥ ꯆꯤꯡꯈꯩ, ꯑꯩꯒꯤꯗꯤ ꯑꯁꯥꯏꯗ ꯌꯣꯟꯊꯣꯛꯂꯝꯃꯦ꯫ ꯊꯥꯗꯣꯏ ꯉꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ
ꯇꯥꯖꯤꯡꯈꯩ ꯌꯣꯟꯅꯤꯡꯉꯥꯏꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯏꯕꯨꯡꯅ ꯏꯇꯥꯎ ꯄꯤꯖꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯅ ꯁꯦ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯑꯁꯤ ꯈꯔꯁꯦ ꯄꯤꯖꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯆꯥꯅꯕ ꯊꯝꯖꯔꯣ ꯇꯥꯖꯤꯡꯈꯩ ꯑꯩꯒꯤꯗꯤ ꯈꯔ ꯌꯥꯎꯔꯤꯌꯦ ꯌꯥꯔꯅꯤ ꯇꯥꯖꯤꯡꯈꯩ ꯍꯣꯏ ꯆꯥꯔꯨꯔꯣ ꯍꯥꯏꯔꯝꯂꯒ ꯃꯇꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯂꯦꯝꯕꯅ ꯆꯤꯡꯈꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯉꯥꯛꯇꯅꯤ ꯑꯃꯅ ꯆꯅꯨ ꯀꯧꯕꯅꯤ ꯑꯗꯨꯒ ꯉꯥ ꯄꯤꯔꯝꯕꯗꯨꯅ ꯊꯥꯗꯣꯏ ꯀꯧꯕꯅꯤ ꯊꯥꯗꯣꯏ ꯂꯧ ꯆꯠꯂꯁꯤ ꯑꯁꯤꯒꯤ ꯉꯥꯁꯦ ꯏꯃꯥꯗ ꯊꯣꯡꯍꯜꯂꯨꯔꯁꯤ ꯍꯣꯔꯦꯟꯗꯤ ꯏꯟꯁꯥꯡ ꯍꯥꯎꯔꯅꯤ ꯂꯦꯝꯕ ꯅꯪ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯕꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕꯗꯤ ꯈꯔ ꯆꯥꯕ ꯐꯪꯅꯤꯕꯣ ꯑꯁꯤꯗꯒꯤꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯅꯤ ꯂꯥꯛꯃꯟꯗꯅ ꯂꯥꯛꯄꯤꯔꯅꯨ ꯍꯥꯏꯕ꯭ꯔꯥ ꯈꯪꯄꯣꯟꯗꯦ ꯍꯥꯏꯔꯣꯏ ꯂꯥꯛꯄꯨ ꯂꯥꯛꯇꯦ ꯍꯥꯏꯔꯤꯅꯦ ꯑꯩꯗꯤ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨꯁꯨ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯊꯥꯗꯣꯏ ꯆꯥꯛ ꯊꯣꯡꯂꯤ ꯃꯕꯣꯛ ꯊꯥꯔꯣ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯐꯝꯂꯤ ꯆꯤꯡ ꯈꯣꯝꯕ ꯆꯪꯂꯛꯇꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯊꯥꯗꯣꯏꯅ ꯆꯥꯛ ꯂꯥꯝꯂꯕ ꯅꯪꯕꯣ ꯂꯥꯝꯗꯦꯗ ꯏꯆꯦ ꯑꯗꯣ ꯏꯆꯦ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯀꯦꯕ ꯏꯆꯦꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯕ ꯑꯩꯁꯨ ꯊꯪꯅꯕ ꯏꯇꯥꯗ ꯇꯣꯃꯥꯜ ꯍꯣꯏꯒ ꯂꯪꯐꯩ ꯆꯠꯂꯒ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦ ꯏꯆꯦꯒꯤ ꯆꯤꯡꯈꯣꯝꯕ ꯏꯆꯦ ꯋꯥꯗꯤꯌꯦ ꯂꯪꯐꯩ ꯆꯠꯂꯒ ꯊꯕꯛ ꯁꯨꯕ ꯉꯝꯈꯤꯔꯣꯏꯌꯦ ꯅꯪꯗꯤ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯏꯆꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯆꯦꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯉꯝꯂꯅꯤꯌꯦ ꯅꯪꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯦ ꯀꯥꯏ ꯈꯜꯂꯤꯗꯣ ꯏꯆꯦꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯎꯔꯤꯌꯦ ꯏꯁꯨ ꯊꯣꯏꯕ ꯆꯥꯛꯇꯨꯝ ꯆꯥꯊꯣꯛꯂꯁꯤ ꯏꯕꯣꯛ ꯆꯥꯛ ꯂꯥꯝꯂꯦ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯗꯣꯏ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯐꯤꯁꯥꯀꯣꯟꯗ ꯐꯤ ꯁꯥꯔꯤ ꯃꯕꯣꯛ ꯊꯥꯔꯣꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯜꯂꯤ ꯆꯅꯨ ꯆꯪꯂꯛꯇꯨꯅ ꯃꯤ ꯃꯆꯥꯗꯤ ꯊꯕꯛ ꯌꯥꯝ ꯐꯩꯀꯣ ꯑꯩꯅ ꯍꯥꯏꯒꯦ ꯂꯥꯛꯂꯤꯕ ꯋꯥꯁꯤꯒ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯒ ꯊꯥꯔꯣꯅ ꯏꯁꯨ ꯆꯅꯨ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏ ꯑꯕꯣꯛ ꯅꯁꯨ ꯅꯨꯄꯤꯁꯦ ꯃꯁꯛ ꯏꯐ ꯐꯖꯔꯤꯈꯩ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ ꯃꯄꯥꯟ ꯈꯔ ꯄꯨꯊꯣꯛꯄꯤꯒꯦ ꯇꯧꯕ ꯆꯠꯂꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯕꯁꯨ ꯐꯠꯇꯦ ꯈꯔꯁꯨ ꯀꯣꯏꯊꯣꯛ ꯆꯠꯊꯣꯛꯀꯗꯧꯕꯅꯦ ꯑꯗꯨꯅꯦꯕ ꯑꯕꯣꯛ ꯌꯥꯔꯦ ꯏꯇꯥ ꯏꯕꯦꯝꯃ ꯈꯗꯥꯡꯗꯣ ꯑꯃꯨꯛ ꯊꯥꯗ ꯂꯩꯔꯅꯨ ꯀꯩ ꯂꯩꯒꯦ ꯅꯪ ꯂꯥꯛꯄꯕꯣ ꯈꯨꯟꯖꯤꯟꯗꯅꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯆꯅꯨ ꯃꯊꯪ ꯆꯠꯂꯁꯤꯗ ꯌꯥꯔꯣꯏ ꯑꯩꯅꯦ ꯁꯤꯡꯖꯨ ꯆꯥꯅꯤꯡꯕꯅꯤ ꯏꯁꯥꯁꯦ ꯈꯣꯔꯣ ꯈꯣꯠꯂꯕ ꯆꯥꯅꯤ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯛꯑꯣ ꯏꯁꯨ ꯊꯣꯏꯕꯤ ꯅꯇꯥꯁꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯆꯠꯂꯨꯔꯣ ꯊꯦꯡꯗ꯭ꯔꯤꯉꯩꯗ ꯍꯦꯛ ꯍꯜꯂꯛꯎ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯐꯤ ꯍꯣꯡꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ ꯆꯅꯨ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯁꯤꯡꯖꯨ ꯆꯥꯐꯝ ꯌꯧꯔꯛꯄꯗ ꯆꯤꯡꯈꯩ ꯑꯃꯗꯤ ꯂꯦꯝꯕꯁꯨ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯎꯕꯗꯨꯗ ꯆꯤꯡꯈꯩꯅ ꯆꯅꯨ ꯅꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯤꯔꯣ ꯑꯁꯤꯗ ꯄꯨꯟꯅ ꯆꯥꯁꯤꯜꯂꯛꯑꯣꯗꯅ ꯍꯩꯃ ꯇꯥ ꯆꯤꯡꯈꯩ ꯅꯣꯏꯁꯨ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯑꯁꯤꯗ ꯑꯣꯏꯅ ꯐꯝꯂꯒꯦ ꯏꯕꯨꯡ ꯍꯣꯏ ꯆꯥꯔꯣ ꯏꯀꯥꯏꯔꯨꯅꯨ ꯉꯔꯥꯡꯁꯨ ꯏꯆꯜ ꯍꯣꯏꯅ ꯉꯥ ꯄꯤꯖꯕꯤꯔꯦ ꯉꯁꯤꯗꯤ ꯑꯩꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯣꯡꯕ ꯀꯥꯏꯗꯦ ꯀꯩꯅꯣ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯆꯅꯨ ꯊꯥꯗꯣꯏ ꯐꯝꯊꯩ ꯆꯤꯡꯈꯩꯅ ꯐꯝꯃꯣ ꯁꯤ ꯑꯩꯈꯣꯏ ꯏꯇꯥꯎꯅꯤ ꯁꯛꯈꯪꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯑꯩ ꯅꯣꯏꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯧꯕꯤꯔꯨꯈꯤꯒꯦ ꯍꯣꯏ ꯇꯥ ꯆꯤꯡꯈꯩ ꯏꯕꯨꯡ ꯑꯩꯒꯤ ꯃꯤꯡꯅ ꯆꯅꯨ ꯑꯗꯨꯒ ꯃꯥꯒꯤꯅ ꯊꯥꯗꯣꯏ ꯑꯣ ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕ ꯆꯤꯗꯥꯏꯈꯨꯜꯗꯒꯤꯅꯤ ꯊꯥꯗꯣꯏꯅ ꯏꯇꯥ ꯑꯩ ꯆꯠꯂꯝꯃꯒꯦ ꯍꯥꯏꯔꯝꯂꯒ ꯍꯥꯊꯨ ꯆꯠꯈꯤ ꯆꯅꯨꯅ ꯊꯥꯗꯣꯏ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯏꯕꯨꯡ ꯑꯩꯈꯣꯏ ꯆꯠꯂꯝꯃꯒꯦꯀꯣ ꯊꯥꯗꯣꯏ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯆꯤꯡꯈꯩꯅ ꯆꯅꯨ ꯀꯩꯗꯧꯔꯒꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯁꯦꯝꯕ ꯂꯣꯏꯔꯦ ꯏꯕꯨꯡ ꯆꯤꯡꯈꯩ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯆꯥꯔꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯆꯤꯡꯈꯩ ꯂꯦꯝꯕꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣ ꯂꯦꯝꯕ ꯅꯪ ꯀꯩ ꯍꯥꯏꯔꯨꯔꯒꯦ ꯑꯅꯤꯁꯤꯅ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯑꯁ ꯀꯩꯝꯇ ꯍꯥꯏꯗꯦꯕ ꯃꯤꯡ ꯇꯥꯕꯗ ꯀꯤꯕ꯭ꯔꯥ ꯈꯪꯗꯦ ꯆꯠꯈ꯭ꯔꯤꯁꯤꯅꯤ ꯑꯣꯍꯣ ꯃꯤꯡ ꯇꯥꯕꯗ ꯀꯤꯕ ꯑꯣꯏꯔꯝꯂꯣꯏ ꯅꯁꯛꯇꯣ ꯎꯕꯗ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯦ ꯑꯣꯏꯔꯝꯅꯤ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯝꯇ ꯍꯥꯏꯍꯧꯗ꯭ꯔꯦ ꯅꯪ ꯊꯥꯗꯣꯏꯗ ꯅꯨꯡꯁꯤ ꯀꯥꯏ ꯍꯥꯏꯗꯣꯏꯔꯥ ꯍꯥꯏꯁꯦ ꯅꯁꯛ ꯎꯕ ꯐꯥꯎ ꯆꯦꯜꯂꯤꯁꯤꯗ ꯅꯨꯡꯁꯤ ꯀꯥꯏ ꯍꯥꯏꯔꯨꯔꯕꯗꯤꯀꯣ ꯃꯁꯛ ꯐꯥꯎ ꯎꯕ ꯐꯪꯉꯔꯣꯏ ꯏꯕꯨꯡꯉꯣ ꯁꯣꯝꯗꯅ ꯆꯅꯨꯅ ꯊꯥꯗꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯤꯕꯗꯤ ꯆꯅꯨ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯍꯣ ꯑꯗꯣ ꯐꯖꯅ ꯍꯥꯏꯔꯝꯂꯒ ꯂꯥꯛꯂꯗꯤ ꯐꯩꯗꯅ ꯑꯗꯣ ꯏꯕꯨꯡ ꯂꯦꯝꯕꯁꯦ ꯅꯪꯗꯣ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯦꯕꯣ ꯅꯪꯗ ꯇꯨꯃꯤꯟ ꯌꯦꯡꯉꯤ ꯈꯜꯂꯝꯃꯣꯏꯗ ꯆꯅꯨ ꯑꯗꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯪ ꯐꯖꯅ ꯆꯠꯂꯣ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯍꯟꯅ ꯌꯦꯡꯗꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ
ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯏꯗ ꯈꯟꯅ ꯈꯟꯅ ꯆꯅꯨꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕ ꯊꯥꯗꯣꯏꯕꯨ ꯎꯅꯤꯡꯃꯟꯗꯨꯅ ꯆꯤꯡꯈꯩꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯊꯥꯗꯣꯏ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯂꯦꯝꯕꯅ ꯆꯤꯡꯈꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ ꯆꯤꯡꯈꯩꯅ ꯏꯇꯥꯎ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯈꯨꯜꯒꯤ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡꯗꯣ ꯁꯤꯗꯒꯤ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ ꯁꯣꯏꯗꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯀꯅꯤ ꯍꯥꯏꯅꯔꯗꯨꯅ ꯑꯅꯤꯗꯣ ꯊꯥꯗꯣꯏ ꯉꯥꯏꯔꯝꯃꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯆꯅꯨꯁꯨ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯎꯔꯝꯃꯤ ꯊꯥꯗꯣꯏꯒꯤ ꯆꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡꯗꯨꯗ ꯁꯧꯒ꯭ꯔꯤ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠ ꯃꯨꯅ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯅꯤꯡꯒꯣꯡ ꯌꯩꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯣꯏꯒꯤ ꯅꯥꯄꯗ ꯇꯈꯦꯜ ꯂꯩꯅꯥ ꯆꯨꯝꯅ ꯇꯥꯡꯖꯔꯤ ꯑꯉꯧꯕ ꯃꯥꯂꯪꯅ ꯅꯨꯖꯥꯒꯤ ꯁꯝꯂꯥꯡꯕꯨ ꯀꯂꯛꯅ ꯍꯨꯝꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯖꯥ ꯃꯥꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯗꯅ ꯍꯥꯏ ꯍꯨꯝꯗꯨꯅ ꯁꯥꯟꯅꯔꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯦꯝꯕꯗꯤ ꯊꯃꯣꯏ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯇꯝꯂꯒꯦ ꯈꯟꯈ꯭ꯔꯦ ꯆꯅꯨꯅ ꯏꯇꯥ ꯊꯥꯗꯣꯏ ꯇꯥ ꯆꯤꯡꯈꯩꯒ ꯇꯥ ꯂꯦꯝꯕꯒꯁꯦ ꯑꯩꯈꯣꯏ ꯎꯕꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯆꯪꯂꯛꯂꯤ ꯆꯤꯡꯈꯩꯅ ꯆꯅꯨ ꯊꯥꯗꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯆꯅꯨꯅ ꯍꯣꯏ ꯇꯥ ꯆꯤꯡꯈꯩ ꯉꯔꯥꯡꯁꯨ ꯁꯤꯡꯖꯨ ꯀꯣꯡꯕꯤꯒꯦ ꯆꯥꯛꯈꯤꯁꯦ ꯍꯥꯏꯔꯒ ꯅꯣꯏꯗꯤ ꯆꯥꯗꯅ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯇꯥ ꯆꯤꯡꯈꯩ ꯉꯔꯥꯡꯗꯣ ꯑꯩ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯍꯥꯏꯔꯝꯗꯅ ꯆꯠꯂꯕ ꯋꯥꯔꯧꯅꯨꯀꯣ ꯀꯩꯗꯧ ꯋꯥꯔꯧꯗꯣꯏꯅꯣ ꯑꯗꯣ ꯊꯥꯗꯣꯏ ꯏꯇꯥꯎ ꯂꯦꯝꯕꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯔꯤꯌꯦ ꯆꯤꯡꯈꯩ ꯂꯦꯝꯕꯗ ꯈꯨꯅꯤꯡꯅ ꯏꯜꯂꯤ ꯆꯤꯡꯈꯩ ꯆꯅꯨꯗ ꯑꯁꯥꯏ ꯊꯣꯛꯂꯛꯎ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠꯅ ꯏꯪꯒꯤ ꯇꯧꯏ ꯆꯅꯨꯁꯨ ꯆꯤꯡꯈꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯈꯪꯂꯕꯒꯨꯝ ꯏꯇꯥ ꯊꯥꯗꯣꯏ ꯑꯗꯨꯗꯤ ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯑꯩ ꯏꯁꯤꯡ ꯁꯣꯛꯀꯠꯄꯤꯔꯨꯈꯤꯒꯦ ꯅꯪꯒꯤꯗꯨꯁꯨ ꯄꯤꯔꯛꯂꯣ ꯑꯩ ꯁꯣꯛꯄꯤꯔꯛꯂꯒꯦ ꯉꯥꯏꯈꯣ ꯄꯨꯟꯅ ꯁꯣꯛꯃꯤꯟꯅꯁꯦꯕ ꯆꯅꯨ ꯊꯥꯗꯣꯏꯅ ꯀꯧꯕ ꯇꯥꯗ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯅ ꯊꯥꯗꯣꯏ ꯑꯩꯅ ꯍꯥꯏꯗꯣꯏꯕ ꯋꯥꯐꯝꯁꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯉꯥꯏꯉꯝꯗꯕꯁꯨ ꯇꯥꯍꯟꯕꯤꯅꯨ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯃꯐꯝ ꯑꯃ ꯀꯟꯈ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯥꯝꯃꯤ ꯇꯥꯂꯦꯝꯕ ꯑꯩ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯈꯟꯗ꯭ꯔꯦꯗ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏ ꯆꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈ꯭ꯔꯤ ꯂꯦꯝꯕ ꯁꯥꯒꯠꯂꯨꯕ ꯑꯁꯥ ꯄꯨꯝꯕ ꯅꯤꯡꯈꯥꯏꯔꯕꯒꯨꯝ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯊꯥꯗꯣꯏ ꯆꯠꯈ꯭ꯔꯕꯗ ꯆꯤꯡꯈꯩ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯦꯝꯕ ꯍꯥꯏꯈ꯭ꯔꯕꯣ ꯀꯩ ꯍꯥꯏꯔꯝꯂꯒꯦ ꯀꯩ ꯍꯥꯏꯔꯝꯂꯒꯦꯕ ꯆꯤꯡꯈꯩ ꯑꯩꯕꯨ ꯊꯥꯗꯣꯏꯅ ꯄꯥꯝꯗꯕꯒꯤꯔꯥ ꯃꯥꯒꯤ ꯀꯔꯤ ꯅꯤꯡꯖꯕ ꯂꯩꯕꯒꯤꯅꯣ ꯈꯪꯗꯦ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯈꯟꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯂꯦꯝꯕ ꯏꯆꯜ ꯊꯥꯗꯣꯏꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯤꯅꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯃꯧꯄ꯭ꯋꯥ ꯑꯃꯒ ꯃꯥꯒ ꯃꯕꯣꯛ ꯑꯁꯣꯟꯕꯤ ꯑꯃꯅ ꯌꯣꯛꯄꯅꯤ ꯏꯃꯨꯡꯒꯤ ꯕꯥꯔ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯕꯅꯤ ꯆꯤꯡꯈꯩ ꯀꯔꯝꯅ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗꯕ ꯈꯨꯜꯒꯤ ꯃꯤꯅ ꯈꯪꯗ꯭ꯔꯤꯕꯅꯣ ꯂꯦꯝꯕ ꯊꯥꯗꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯥꯅ ꯆꯍꯤ 8 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯑꯕꯣꯛ ꯊꯔꯣꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯁꯦ ꯆꯤꯡꯈꯣꯡ ꯑꯃꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯌꯣꯛꯂꯛꯄꯅꯤ ꯀꯥꯏꯗꯒꯤ ꯂꯥꯛꯄ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯊꯥꯗꯣꯏꯅ ꯍꯥꯏꯕꯗꯗꯤ ꯃꯃꯥ ꯃꯄꯥ ꯄꯨꯝꯕ ꯁꯤꯈ꯭ꯔꯦ ꯍꯥꯏ ꯂꯦꯝꯕ ꯊꯥꯗꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯔꯤꯛꯇꯤ ꯊꯣꯏꯅ ꯑꯗꯨꯝ ꯀꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯈꯜꯂꯤ ꯃꯊꯃꯣꯏꯗ ꯊꯥꯗꯣꯏꯕꯨ ꯃꯥꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯦ ꯆꯤꯡꯈꯩ ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯏꯃꯥ ꯄꯥꯕꯁꯨ ꯃꯊꯣꯏ ꯋꯥꯔꯝꯂꯒꯅꯤ ꯊꯥꯗꯣꯏꯅ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯅꯤꯡꯗ꯭ꯔꯥ ꯍꯥꯏꯔꯣ ꯏꯇꯥꯎ ꯑꯩ ꯂꯦꯝꯕꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯥꯗꯣꯏꯒꯤ ꯂꯦꯝꯕ ꯑꯣꯏꯔꯛꯈꯤꯅꯤ ꯆꯠꯂꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯆꯤꯡꯈꯩ ꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯂꯦꯝꯕ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯂꯥꯏ ꯈꯨꯔꯨꯝꯂꯝꯃꯤ ꯂꯦꯝꯕꯅ ꯄꯂꯦꯝ ꯃꯄꯣꯛꯄꯤ ꯅꯆꯥ ꯂꯦꯝꯕ ꯍꯜꯂꯛꯂꯦ ꯇꯝꯐꯥꯅ ꯍꯥꯏ ꯂꯦꯝꯕ ꯍꯥꯏꯕ ꯂꯦꯝꯗꯤ ꯂꯦꯝꯗꯕ ꯅꯪ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯥꯏ ꯂꯩꯔꯨꯏ ꯅꯌꯨꯝꯗ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯝꯅꯤꯁꯨ ꯈꯪꯗꯕ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕꯒꯤ ꯃꯁꯥꯗ ꯈꯨꯕꯥꯛꯅ ꯊꯥꯏ ꯅꯥꯅꯕ ꯐꯨꯕ ꯅꯠꯇꯦ ꯇꯝꯐꯥ ꯃꯆꯥꯕꯨ ꯉꯥꯏꯍꯥꯛ ꯎꯗꯕꯗ ꯂꯩꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯗ ꯃꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯕꯅꯤ ꯑꯌꯣ ꯏꯃꯅꯥꯏ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕ ꯑꯩꯗꯕꯨ ꯁꯨꯝ ꯐꯨꯏꯅꯦ ꯅꯪꯁꯤ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯦꯗꯤ ꯈꯪꯕ꯭ꯔꯥ ꯏꯃꯨꯡꯁꯤꯗ ꯄꯨꯔꯛꯀꯦꯗꯤ ꯈꯪꯗꯦ ꯑꯍꯜ ꯑꯣꯏꯔꯕꯤꯅ ꯃꯥꯁꯦ ꯅꯪꯅ ꯁꯨꯝ ꯑꯣꯠꯄꯅꯦꯕ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯀꯨꯏꯔꯔꯤ ꯋꯥꯔꯨꯔꯅꯨ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯆꯥꯛ ꯊꯣꯡꯂꯨ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥ ꯑꯔꯤꯕꯁꯦ ꯃꯃꯥ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯂꯗꯨꯅ ꯏꯃꯧ ꯄꯨꯔꯛꯂꯒꯦ ꯍꯥꯏꯔꯤꯕ ꯖꯥꯠꯂꯣ ꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯂꯥꯛꯑꯦ ꯏꯃꯥ ꯂꯥꯛꯑꯦ ꯇꯝꯐꯥ ꯏꯃꯨꯡꯗ ꯆꯥꯛ ꯊꯤꯔꯤ
ꯂꯦꯝꯕ ꯃꯃꯥꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯆꯥꯛꯈꯨꯝ ꯃꯄꯥꯟꯗ ꯐꯝꯂꯤ꯫ ꯂꯦꯝꯕꯒꯤ ꯃꯄꯥ ꯂꯥꯏꯔꯦꯟꯖꯥꯎ ꯆꯪꯂꯛꯇꯨꯅ ꯂꯦꯝꯕ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯗꯤ ꯈꯟꯗꯦ, ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯕꯥꯕꯥ, ꯑꯩ ꯄꯥꯕꯒꯤ ꯊꯕꯛꯇꯣ ꯑꯩ ꯄꯥꯝꯗꯦ꯫ ꯍꯥꯏ, ꯄꯥꯝꯗꯦ ꯍꯥꯏꯔꯦꯗꯅꯕꯨ ꯅꯪ ꯑꯁꯨꯝ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ? ꯃꯣꯏꯕꯥ, ꯀꯩꯅꯣ ꯆꯥꯛ ꯆꯥꯐꯝꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏꯒꯤ ꯊꯕꯛꯀꯤ ꯋꯥꯗꯣ ꯈꯟꯅꯐꯝ ꯂꯩꯇ꯭ꯔꯕꯣ? ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤ ꯆꯥꯛ ꯉꯥꯏꯍꯥꯛꯇ ꯆꯥꯕꯁꯤꯗ꯫ ꯍꯥꯏ, ꯆꯥꯛ ꯆꯥꯐꯝꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯅꯣꯡꯃꯇ ꯅꯁꯛ ꯎꯒꯦ ꯐꯪꯗꯦꯅꯦ꯫ ꯑꯣ, ꯃꯣꯏ ꯃꯄꯥꯅꯅꯦ ꯇꯟꯁꯤꯜꯂꯤꯕ ꯅꯔꯟ ꯅꯊꯨꯝ ꯃꯌꯥꯝꯁꯤꯅ ꯀꯥꯏꯗꯅ ꯆꯥꯔꯁꯨꯅꯦ ꯂꯣꯏ ꯉꯝꯄꯣꯟꯇꯦ꯫ ꯏꯆꯥ ꯃꯇꯣꯝꯇꯅꯦ, ꯃꯤꯗꯨꯝꯅ ꯉꯥꯎꯁꯤꯟꯅꯕꯁꯨ ꯅꯠꯇꯦ, ꯍꯌꯦꯡꯋꯥꯏ ꯃꯇꯨ ꯃꯆꯥ ꯂꯩꯔꯀꯥꯟꯗ ꯇꯧꯖꯖꯅꯤ꯫ ꯂꯥꯏꯔꯦꯟꯖꯥꯎ ꯉꯥꯡꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯕ ꯃꯥꯜꯂꯤ꯫ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪ ꯅꯨꯃꯤꯠꯇꯒꯤ ꯂꯦꯝꯕ ꯊꯥꯗꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯁꯦꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯍꯞꯇꯥ ꯑꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯂꯦꯝꯕꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯁꯦꯟꯅꯕ꯫ ꯂꯦꯝꯕꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯈꯩꯅ ꯏꯇꯥꯎ ꯂꯦꯝꯕ, ꯃꯃꯤꯗ ꯈꯧꯁꯥꯗꯨꯅ ꯀꯩ ꯀꯥꯟꯅꯩ? ꯑꯍꯥꯟꯕꯗ ꯌꯥꯔꯛꯇ꯭ꯔꯕꯁꯨ ꯑꯅꯤꯔꯛ ꯁꯨꯕꯗꯗꯤ ꯋꯥꯈꯜ ꯑꯣꯜꯂꯝꯕ꯭ꯔꯁꯨ ꯀꯅꯥꯅ ꯈꯪꯕ? ꯏꯇꯥꯎ, ꯅꯨꯡꯁꯤꯕꯗ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯕ ꯑꯃꯁꯨ ꯆꯪꯕꯅꯤꯀꯣ꯫ ꯂꯦꯝꯕꯅ ꯏꯇꯥꯎ, ꯑꯩꯅ ꯑꯗꯨꯃꯨꯛ ꯍꯥꯏꯔꯨꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕꯗꯤ, ꯑꯗꯨꯝ ꯇꯧꯗꯣꯏ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯁꯨꯝꯅ ꯃꯥꯕꯨ ꯂꯥꯞꯅ ꯁꯦꯟꯅꯖꯒꯦ꯫ ꯁꯦꯟꯅꯧ ꯁꯦꯟꯅꯧ꯫ ꯍꯌꯦꯡ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯒ ꯅꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯔꯒ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯑꯩꯒꯤ ꯊꯥꯗꯣꯏ ꯀꯥꯏꯅ ꯁꯣꯜꯂꯒꯗꯤ ꯆꯠꯂꯝꯅꯨꯀꯣ, ꯑꯩ ꯌꯦꯡꯅꯤꯡꯗꯦꯕ꯫ ꯍꯣ, ꯅꯪꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯒ ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯑꯣꯏꯅꯅꯦ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯆꯠꯂꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯩ ꯅꯨꯡꯇꯤꯒꯤ ꯎꯕ ꯐꯪꯂꯅꯤꯗꯅ꯫ ꯂꯥꯛꯇ ꯂꯥꯛ, ꯅꯨꯡꯗꯨꯝꯅ ꯊꯣꯝꯃꯒ ꯇꯥꯟꯒꯦ꯫ ꯆꯤꯡꯈꯩ, ꯊꯥꯗꯣꯏꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯤꯡꯖꯕ ꯀꯅꯥ ꯂꯩꯔꯝꯒꯗ꯭ꯔꯅꯦ? ꯊꯥꯗꯣꯏꯒꯤ ꯃꯑꯣꯡꯗꯨꯒ ꯍꯥꯏꯔꯕꯗꯤ ꯃꯥꯟꯗꯦ, ꯑꯗꯣ ꯀꯅꯥꯅ ꯈꯪꯅꯤ? ꯑꯩ ꯍꯌꯦꯡꯁꯦ ꯆꯅꯨꯗ ꯊꯥꯗꯣꯏ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯒꯦ, ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯁꯥꯟꯅꯖꯔꯣ꯫ ꯑꯗꯨꯅ ꯐꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯅꯤ꯫ ꯆꯤꯡꯈꯩꯅ ꯍꯥꯏꯕꯗꯒꯤ ꯆꯅꯨ, ꯊꯥꯗꯣꯏ ꯄꯨꯟꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯆꯅꯨꯅ ꯏꯇꯥ ꯊꯥꯗꯣꯏ, ꯅꯪꯕꯨ ꯇꯥ ꯂꯦꯝꯕꯒꯤ ꯃꯇꯧꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯒ ꯑꯣꯏꯔꯝꯂꯗꯤꯕ ꯅꯥꯃꯩ ꯄꯥꯏꯗꯨꯅ ꯏꯟꯅꯈꯤꯒꯗꯧꯕꯅꯤ꯫ ꯏꯇꯥ ꯆꯅꯨ, ꯅꯪꯅ ꯍꯦꯛ ꯍꯥꯏꯕꯁꯤꯃ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃ, ꯍꯥꯏꯅꯔꯤꯉꯩ ꯇꯥ ꯂꯦꯝꯕꯒ ꯇꯥ ꯆꯤꯡꯈꯩꯒ ꯑꯅꯤꯁꯦ ꯑꯥꯗ ꯂꯩꯔꯤ꯫ ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯌꯦꯡꯉꯤ, ꯃꯊꯃꯣꯏꯗꯅ ꯀꯩꯕꯨ ꯈꯜꯂꯤꯕ꯫ ꯆꯤꯡꯈꯩ ꯑꯃꯗꯤ ꯂꯦꯝꯕꯁꯨ ꯃꯇꯥ ꯑꯅꯤꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯈꯩꯅ ꯂꯦꯝꯕ, ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣ, ꯆꯅꯨꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯁꯥꯏꯗ ꯂꯩꯒꯦ꯫ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩ ꯆꯅꯨ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕ, ꯊꯥꯗꯣꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯂꯦꯝꯕ ꯇꯞꯅ ꯍꯥꯏꯔꯛꯏ, ꯊꯥꯗꯣꯏ, ꯅꯪꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯦ ꯑꯅꯝ ꯀꯜꯂꯦ ꯈꯜꯂꯁꯨ ꯑꯩ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯐꯝꯗ ꯍꯥꯏꯔꯤ, ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯒꯦ ꯈꯜꯂꯤ, ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ꯫ ꯊꯥꯗꯣꯏ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯃꯇꯧꯗꯨꯗ ꯂꯦꯝꯕ ꯊꯥꯗꯣꯏꯅ ꯑꯃꯨꯛꯁꯨ ꯌꯥꯕꯤꯔꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯊꯥꯗꯣꯏ, ꯅꯪ ꯇꯨꯃꯤꯟ ꯂꯩꯒꯅꯨ, ꯅꯪꯅ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯄꯥꯈꯠꯂꯦꯕ꯫ ꯊꯥꯗꯣꯏ ꯃꯥꯒꯤ ꯑꯣꯏꯒꯤ ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯇꯈꯦꯜ ꯂꯩꯅꯥꯆꯣꯝꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯠꯀꯤ ꯅꯥꯄꯗ ꯆꯤꯜꯂꯗꯨꯅ ꯂꯦꯝꯕꯗ ꯅꯣꯛꯐꯦꯠꯇꯧꯅ ꯌꯦꯡꯂꯝꯂꯒ ꯏꯀꯥꯏꯅ ꯆꯦꯟꯈꯤ꯫ ꯂꯦꯝꯕ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯆꯤꯡꯈꯩ ꯑꯃꯗꯤ ꯆꯅꯨ ꯊꯥꯗꯣꯏꯅ ꯆꯦꯟꯈꯤꯕꯗꯨꯗ ꯆꯅꯨꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯁꯤꯃꯁꯨ ꯆꯦꯟꯈ꯭ꯔꯤꯁꯤꯅ? ꯇꯥ ꯆꯤꯡꯈꯩ, ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯆꯅꯨ ꯊꯥꯗꯣꯏꯕꯨ ꯇꯥꯟꯅꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯅꯪꯍꯧꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯒꯤ ꯃꯅꯥꯛ ꯆꯪꯂꯗꯨꯅ ꯀꯔꯤ ꯍꯥꯏꯔꯝꯂꯒꯦ, ꯅꯪ ꯍꯥꯏꯈ꯭ꯔꯕꯣ? ꯆꯤꯡꯈꯩ, ꯑꯩꯒꯤꯁꯦ ꯃꯪꯂꯤꯕ꯭ꯔꯣ? ꯈꯨꯠꯆꯞꯄꯤꯅ ꯑꯃꯨꯛꯇ ꯆꯞꯂꯣ꯫ ꯆꯤꯡꯈꯩ ꯂꯦꯝꯕꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯀꯩꯅꯣ ꯈꯨꯠꯆꯞꯄꯤꯅ ꯆꯞꯄꯣ ꯍꯥꯏꯔꯒ ꯀꯤꯟ ꯊꯤꯜꯂꯛꯏꯁꯤꯕꯣ? ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯗꯥꯛ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁ, ꯂꯣꯏꯔꯦꯍꯦ, ꯂꯩꯅꯥꯗꯤ ꯍꯦꯟꯖꯤꯜꯂꯦ꯫ ꯅꯨꯡꯁꯤꯅꯕꯗꯤ ꯍꯧꯗ꯭ꯔꯤ, ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜ ꯌꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥꯗꯣꯏ ꯂꯦꯝꯕ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯨ ꯁꯦꯠꯆꯤꯟꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕꯁꯨ ꯀꯌꯥꯅꯤ, ꯀꯜꯂꯛꯄꯁꯨ ꯀꯌꯥꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯏꯔꯦꯟꯖꯥꯎ ꯁꯥꯎꯅ ꯃꯆꯥ ꯂꯦꯝꯕꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯕ, ꯂꯦꯝꯕ, ꯍꯩ ꯃꯃꯥ, ꯂꯦꯝꯕ ꯀꯥꯏ ꯂꯩ? ꯀꯧꯔꯛꯑꯣ꯫ ꯍꯣ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯁꯨꯃꯥꯡꯗꯒꯤ ꯍꯦꯛꯇ ꯂꯥꯀꯧ ꯂꯥꯀꯧ ꯀꯧꯔꯛꯂꯤꯁꯤꯕꯣ? ꯅꯆꯥꯅꯨꯄꯥꯗꯤ ꯂꯩꯇꯤꯌꯦ꯫ ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯄꯨꯄꯥꯡ ꯁꯨꯗꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯂꯅꯤꯅꯦ꯫ ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯅꯥꯒꯤ ꯃꯅꯥꯛ ꯆꯠꯄꯅꯣ? ꯅꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕꯗꯣ ꯃꯄꯥ ꯑꯩꯒꯤ ꯃꯥꯏꯁꯨ ꯑꯃꯠꯇ ꯌꯦꯡꯗ, ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ, ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯅ ꯋꯥ ꯋꯥ ꯂꯥꯎꯍꯧꯏ꯫
ꯑꯩ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯣꯏ ꯃꯄꯥ ꯂꯥꯏꯔꯕꯅ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯃꯁꯥ ꯐꯔꯒ ꯂꯣꯏꯔꯦ ꯑꯩꯗꯤ ꯄꯩꯁꯥ ꯄꯥꯏꯕꯤ ꯃꯅꯦ ꯃꯀꯨ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤ ꯑꯃ ꯏꯃꯧ ꯑꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯌꯨꯝ ꯀꯣꯏꯕ ꯍꯩꯕꯤ ꯑꯣꯏꯅ ꯄꯥꯝꯖꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯆꯥꯒꯤ ꯃꯤꯆꯪꯒꯁꯨ ꯆꯪꯂꯤꯅꯦ ꯀꯥꯏꯅꯁꯨ ꯇꯧꯔꯤꯅꯦ ꯑꯩꯅ ꯌꯥꯗꯦ ꯄꯥꯝꯗꯦ ꯍꯥꯏꯔꯗꯤꯅꯦ ꯄꯥꯝꯗꯦ ꯂꯥꯏꯔꯦꯟꯖꯥꯎ ꯑꯩꯒꯤ ꯏꯃꯧꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯆꯥꯎꯕꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯕ ꯏꯃꯨꯡꯗꯒꯤ ꯑꯣꯏꯒꯗꯧꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯥꯏꯔꯦꯟꯖꯥꯎ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯄ ꯌꯥꯄꯣꯟꯇꯦꯅꯦ ꯇꯥꯅꯤꯡꯗꯦꯗ ꯃꯣꯏ ꯃꯄꯥ ꯑꯩꯅ ꯃꯣꯏ ꯃꯄꯥꯗ ꯂꯨꯍꯣꯡꯂꯛꯄꯗ ꯃꯣꯏ ꯃꯄꯥꯕꯨ ꯑꯁꯨꯝ ꯅꯨꯡꯉꯥꯏꯔꯝꯕ꯭ꯔꯣ ꯅꯔꯥꯏꯕꯛ ꯆꯨꯝꯕꯗꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯔꯤꯕ ꯂꯥꯏꯔꯦꯟꯖꯥꯎꯅꯤꯅꯦ ꯂꯥꯏꯔꯦꯟꯖꯥꯎ ꯃꯩ ꯃꯄꯥ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯊꯣꯏ ꯅꯥꯄꯟ ꯀꯥꯕꯗꯨꯅꯅꯤꯀꯣ ꯏꯃꯥꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯏꯃꯥꯗꯣ ꯀꯔꯝ ꯇꯧꯔꯝꯈꯤꯅꯤ ꯀꯥꯏ ꯂꯩꯔꯝꯒꯅꯤ ꯌꯥꯔꯦ ꯃꯃꯥ ꯃꯥꯒꯤ ꯋꯥ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯅꯨ ꯃꯆꯥ ꯑꯩꯗꯒꯤ ꯃꯤꯅ ꯍꯦꯜꯂꯤ ꯈꯟꯕ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯃꯥꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯒꯗ꯭ꯔꯣ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯂꯥꯏꯔꯦꯟꯖꯥꯎꯅ ꯂꯥꯏꯔꯦꯟꯖꯥꯎ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯃꯥꯅ ꯐꯥꯒꯦ ꯍꯣꯠꯅꯔꯤ ꯐꯩ ꯑꯩꯅ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯁꯣꯝꯗꯅ ꯂꯦꯝꯕ ꯊꯥꯗꯣꯏ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯦꯝꯕꯅ ꯊꯥꯗꯣꯏ ꯅꯪꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯖꯕ ꯍꯦꯜꯂꯛꯂꯦꯕꯣ ꯑꯩꯗꯤ ꯅꯪꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯊꯃꯣꯏꯁꯦ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯩ ꯋꯥꯅꯣꯗ ꯂꯦꯝꯕ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯊꯥꯗꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯇꯥꯂꯦꯝꯕ ꯅꯠꯇꯕ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯖꯔꯣꯏ ꯊꯥꯗꯣꯏ ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯂꯦ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯇꯥꯂꯦꯝꯕ ꯃꯇꯝ ꯈꯔꯗꯪꯗꯤ ꯉꯥꯏꯕꯤꯈꯣ ꯆꯤꯡꯈꯣꯝꯕ ꯆꯥꯎꯕ ꯁꯔꯩ ꯐꯥꯗ꯭ꯔꯤ ꯃꯇꯝ ꯂꯦꯞꯄ ꯉꯝꯗ꯭ꯔꯤ ꯐꯔꯦ ꯑꯩ ꯃꯇꯝ ꯑꯗꯨ ꯐꯥꯎꯗꯤ ꯉꯥꯏꯔꯒꯦ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯂꯦꯝꯕꯅ ꯊꯥꯗꯣꯏꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯖꯤꯜꯂꯝꯂꯒ ꯂꯦꯝꯕꯁꯨ ꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯔꯦꯟꯖꯥꯎ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯇꯥꯛꯂꯛꯄꯗꯒꯤ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯂꯝꯃꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯊꯥꯗꯣꯏꯅ ꯀꯅꯥ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯣ ꯌꯥꯔꯦ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯏꯕꯦꯝꯃꯔ ꯊꯥꯗꯣꯏ ꯍꯥꯏꯁꯦ ꯍꯣꯏ ꯑꯩ ꯏꯁꯥꯃꯛꯅꯦ ꯈꯨꯔꯥ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯕꯦꯃꯥ ꯑꯩ ꯂꯦꯝꯕꯒꯤ ꯃꯄꯥꯅꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ ꯌꯥꯔꯒꯗꯤ ꯏꯕꯦꯝꯃꯅ ꯏꯆꯥꯗꯤ ꯌꯦꯠꯄꯁꯤ ꯌꯦꯠꯂꯅꯨ ꯊꯦꯛ ꯅꯦꯝꯕꯅ ꯊꯥꯂꯝꯕ ꯍꯥꯏꯕꯗꯨ ꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯟꯃꯥꯟ ꯇꯧꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯔꯦ ꯌꯥꯔꯦ ꯂꯦꯞꯄꯤꯔꯣ ꯑꯗꯣꯝꯒꯤ ꯏꯆꯥ ꯍꯥꯟꯅ ꯋꯥꯔꯛꯄꯤꯌꯨ ꯊꯔꯣ ꯍꯤꯡꯈꯣꯜꯗꯒꯤ ꯆꯪꯂꯛꯇꯨꯅ ꯏꯁꯨ ꯊꯣꯏꯕꯤ ꯀꯩꯗꯧꯅꯔꯦ ꯀꯅꯥꯅꯣ ꯂꯥꯛꯏꯕꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥ ꯂꯥꯏꯔꯦꯟꯖꯥꯎ ꯉꯛꯅ ꯏꯃꯥ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥ ꯆꯠꯂꯣ ꯅꯁꯛꯇꯣ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯆꯤꯡꯈꯣꯝꯕꯅ ꯏꯆꯦ ꯏꯕꯣ ꯀꯩꯗꯧꯅꯔꯒꯦ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕ ꯍꯥꯏꯗꯨꯅ ꯆꯤꯡꯈꯣꯝꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯇꯥꯗꯕꯨ ꯀꯅꯥ ꯂꯥꯏꯔꯦꯟꯖꯥꯎꯅ ꯑꯣ ꯏꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯗꯤ ꯂꯝꯖꯥ ꯁꯔꯥꯅꯤꯁꯤ ꯌꯧꯛꯂꯤꯕꯣꯏꯔꯦ ꯊꯔꯣ ꯇꯥꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯏꯆꯥꯅꯤꯀꯣ ꯑꯩꯅ ꯅꯪꯕꯨ ꯌꯧꯂꯛꯄꯗ ꯑꯩꯒꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯅꯅꯣ ꯅꯪꯅ ꯑꯁꯛ ꯐꯠꯇ꯭ꯔꯤꯕ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯉꯥꯡ ꯑꯅꯤꯁꯦ ꯌꯦꯡꯉꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯎꯕꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯕ꯭ꯔꯥ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯀꯅꯥꯅ ꯑꯣꯏꯍꯟꯕꯅꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯄꯥꯔꯤ ꯑꯃꯗꯤ ꯂꯩꯍꯧꯒꯤ ꯃꯆꯥ ꯃꯥꯅꯤ ꯅꯪꯅ ꯈꯨꯅꯦꯛ ꯊꯥꯗꯣꯛꯇꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈ꯭ꯔꯕ ꯏꯆꯥ ꯄꯥꯔꯤ ꯑꯃꯗꯤ ꯏꯃꯧ ꯂꯩꯍꯧꯒꯤ ꯍꯤꯖꯤꯒꯤ ꯃꯅꯤꯅꯦ ꯃꯅꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯤꯡꯗꯒꯤ ꯑꯣꯟꯊꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯀꯔꯝꯅ ꯑꯣꯏꯗꯣꯛꯇꯕꯅꯤ ꯁꯥꯗꯤ ꯃꯤꯔꯛꯇ ꯂꯩꯒꯗꯧꯕ ꯅꯠꯇꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯗꯨꯅ ꯂꯥꯏꯔꯦꯟꯖꯥꯎꯕꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯆꯤꯡꯈꯣꯝꯕꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯉꯛꯅ ꯊꯔꯣꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯔꯣꯗꯤ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩ ꯆꯤꯡꯈꯣꯝꯕꯅ ꯏꯕꯣ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯅꯔꯤꯁꯦ ꯑꯩꯒꯤ ꯏꯃꯥ ꯄꯥꯕ ꯀꯔꯝ ꯁꯤꯕꯅꯣ ꯍꯥ ꯏꯆꯦ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯦ ꯈꯨꯝꯃꯣ ꯆꯤꯡꯈꯣꯝꯕ ꯏꯃꯨꯡ ꯆꯪ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯆꯠꯂꯣ ꯑꯕꯣ ꯍꯧꯒꯠꯂꯁꯤ ꯏꯃꯨꯡ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯕꯨ ꯍꯧꯒꯠꯄꯤ ꯊꯔꯣ ꯇꯞꯅ ꯍꯥꯏꯔꯛꯏ
𝐼𝐴 𝐒𝐴 ꯏꯕꯣꯛꯅꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒꯦ ꯅꯣꯏꯗ ꯋꯥ ꯂꯣꯠꯂꯔꯣꯏ ꯍꯥꯏꯔꯗꯨꯅ ꯊꯔꯣ ꯃꯁꯨ ꯑꯅꯤꯗ ꯋꯥꯔꯤ ꯂꯤꯔꯛꯏ ꯂꯥꯏꯔꯦꯟꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯒ ꯈꯠꯅꯔꯤ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ ꯑꯩꯁꯨ ꯁꯦꯟ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯊꯤꯔꯤꯗꯅ ꯇꯝꯐꯥꯅ ꯊꯕꯛ ꯊꯤꯔꯤ ꯍꯥꯏꯔꯒ ꯁꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯨꯏꯌꯦ ꯆꯥꯎꯔꯕ ꯍꯤꯡꯈꯣꯜꯁꯤꯗ ꯀꯣꯏꯕꯗ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯗ꯭ꯔꯁꯨꯅꯦ ꯀꯣꯝꯅ ꯍꯤꯡꯒꯅꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯂꯥꯏꯔꯦꯟꯖꯥꯎ ꯑꯩꯅ ꯇꯧꯒꯗꯧꯕ ꯅꯠꯇꯦꯅꯦ ꯑꯗꯨꯗꯤ ꯆꯔꯥ ꯍꯦꯜꯂꯁꯦ ꯍꯥꯏꯔꯣ ꯊꯔꯣ ꯃꯄꯥꯟꯗꯒꯤ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯣꯏꯕꯨ ꯇꯞꯅ ꯇꯞꯅ ꯍꯥꯏꯅꯕ ꯌꯥꯗꯕ꯭ꯔꯅꯦ ꯈꯣꯟ ꯀꯟꯅꯔꯤꯁꯤꯕꯣ ꯑꯩ ꯏꯀꯥꯏꯖꯩꯀꯣ ꯍꯥꯏꯅ ꯊꯔꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯏꯔꯦꯟꯖꯥꯎ ꯁꯥꯎꯅ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ ꯃꯇꯧꯗꯨꯗ ꯊꯔꯣꯅ ꯀꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠꯂꯤꯕꯗꯨꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦꯗꯀꯣ ꯅꯪꯁꯦ ꯂꯥꯏꯔꯦꯟꯖꯥꯎ ꯀꯔꯤꯁꯨ ꯈꯨꯝꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤ ꯏꯇꯥꯎ ꯄꯥꯔꯤ ꯂꯩꯍꯥꯎꯅ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ ꯑꯩ ꯃꯄꯥ ꯀꯧꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯑꯃ ꯊꯥꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯄꯥꯔꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯇꯥꯎ ꯂꯥꯏꯔꯦꯟꯖꯥꯎ ꯎꯗꯕ ꯀꯨꯏꯔꯦꯗ ꯀꯩ ꯂꯩꯒꯦ ꯑꯩꯒꯤꯗ ꯂꯥꯛꯄꯕꯣ ꯏꯇꯥꯎ ꯏꯀꯥꯏꯕ ꯋꯥꯅꯤꯗ ꯑꯩꯁꯦ ꯁꯦꯟ ꯈꯔ ꯆꯤꯟꯕ ꯏꯇꯥꯎꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯏꯇꯥꯎꯒꯤꯕꯨ ꯄꯥꯡꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯣ ꯆꯥꯛꯀ ꯆꯥꯔꯒ ꯆꯠꯈꯤꯒꯗꯧꯕꯅꯤꯀꯣ ꯏꯇꯥꯎ ꯆꯥꯛꯇꯤ ꯆꯥꯔꯔꯣꯏꯒꯦ ꯈꯔꯅꯤ ꯂꯩꯔꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯑꯩ ꯇꯝꯐꯥ ꯄꯨꯗꯨꯅ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯗꯒꯤ ꯁꯦꯟ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯔꯦꯟꯖꯥꯎ ꯊꯕꯛ ꯁꯨꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯄꯥꯔꯤꯒꯤ ꯃꯔꯟ ꯃꯊꯨꯝꯕꯨ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯐꯕꯇ ꯈꯟꯊꯗꯅ ꯂꯥꯏꯔꯦꯟꯖꯥꯎ ꯄꯥꯔꯤꯕꯨ ꯍꯥꯠꯂꯒ ꯃꯥꯒꯤ ꯃꯔꯟ ꯃꯊꯨꯝ ꯄꯨꯝꯕ ꯑꯣꯏꯔꯒꯦ ꯈꯟꯈ꯭ꯔꯦ ꯂꯥꯏꯔꯦꯟꯖꯥꯎꯅ ꯃꯤꯑꯣꯏ ꯈꯔ ꯁꯦꯟ ꯄꯤꯗꯨꯅ ꯅꯦꯛꯂꯗꯨꯅ ꯄꯥꯔꯤꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯈ꯭ꯔꯦ ꯑꯉꯛꯄꯅꯤ ꯁꯦꯟꯒꯤ ꯃꯌꯥꯏ ꯁꯦꯟ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯀꯔꯤꯁꯨ ꯀꯤꯗꯕꯣꯏ ꯁꯦꯟꯒꯤ ꯃꯌꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯃꯕꯨ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯅꯥꯅ ꯈꯪꯕ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯂꯥꯏꯔꯦꯟꯖꯥꯎ ꯄꯥꯔꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ ꯄꯥꯔꯤ ꯂꯩꯕ꯭ꯔꯣ ꯏꯇꯥꯎ ꯀꯩꯅꯣ ꯆꯪꯂꯣ ꯁꯨꯃꯥꯡꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯤꯕꯣ ꯉꯁꯤꯗꯤ ꯏꯇꯥꯎ ꯍꯣꯏꯗ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥꯁꯦ ꯂꯩꯔꯒ ꯍꯦꯛꯇ ꯄꯨꯔꯛꯂꯕꯅꯤ ꯏꯇꯥꯎ ꯀꯔꯤꯒꯤ ꯀꯩꯊꯦꯜꯗꯒꯤ ꯁꯦꯜ ꯇꯤꯡꯅ ꯉꯥ ꯂꯩꯔꯛꯂꯤꯕꯅꯣ ꯑꯩꯒꯤ ꯃꯃꯥꯡ ꯄꯨꯈ꯭ꯔꯤꯗꯒꯤ ꯍꯦꯛꯇ ꯐꯥꯔ ꯂꯣꯏꯔꯦ ꯀꯩꯒꯤ ꯁꯦꯟ ꯇꯤꯡꯕꯅꯣ ꯇꯤꯡꯗꯦ ꯉꯥꯁꯤ ꯎꯕꯗ ꯏꯇꯥꯎ ꯄꯤꯖꯅꯤꯡꯃꯟꯗꯅ ꯌꯨꯝꯒ ꯆꯪꯗꯅ ꯅꯪꯒꯤꯁꯤꯗ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯗꯣ ꯂꯩꯍꯥꯎꯗ ꯊꯣꯡꯍꯜꯂꯝꯃꯤ ꯂꯥꯏꯔꯦꯟꯖꯥꯎ ꯑꯃꯗꯤ ꯄꯥꯔꯤ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯄꯥꯔꯤꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯊꯥꯡꯅ ꯊꯤꯜꯂꯛꯂꯝꯃꯤ ꯄꯥꯔꯤ ꯅꯨꯄꯥꯗꯨꯕꯨ ꯏꯟꯊꯣꯛꯂꯗꯨꯅ ꯂꯥꯏꯔꯦꯟꯖꯥꯎꯗ ꯑꯣꯟꯁꯤꯜꯂꯛꯄꯗ ꯂꯥꯏꯔꯦꯟꯖꯥꯎ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯅꯪꯃꯛꯅ ꯂꯥꯏꯔꯦꯟꯖꯥꯎ ꯀꯔꯦꯝꯅꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩ ꯂꯩꯍꯥꯎꯁꯨ ꯆꯥꯛ ꯂꯣꯏꯕ ꯄꯥꯎ ꯍꯥꯏꯒꯦ ꯊꯣꯛꯂꯛꯄꯗ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯃꯄꯥꯟꯗꯅ ꯅꯨꯄꯥꯁꯤꯡꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯡ ꯊꯤꯜꯂꯤ ꯃꯈꯣꯜꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯊꯥꯗꯣꯏ ꯀꯤꯅ ꯃꯃꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯀꯅꯥꯅ ꯊꯣꯡ ꯊꯤꯜꯂꯤꯁꯦ ꯀꯤꯖꯩꯌꯦ ꯄꯥꯕꯗꯤ ꯊꯥꯗꯣꯏ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯃꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯨꯏ ꯄꯥꯕ ꯀꯧꯔꯒ ꯐꯨꯍꯟꯒꯦꯀꯣ ꯍꯥꯏꯅ ꯃꯆꯥ ꯀꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯀꯞꯂꯝꯃꯤ ꯑꯃꯨꯛꯁꯨ ꯁꯥꯐꯨ ꯀꯟꯅ ꯊꯣꯡ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯡ ꯍꯥꯡꯉꯣ ꯂꯩꯍꯥꯎ ꯊꯣꯡꯁꯦ ꯍꯥꯡꯉꯨꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯤꯀꯥꯟꯁꯤꯗ ꯍꯥꯡꯂꯕꯗꯤ ꯅꯆꯥꯅꯤꯒꯤ ꯃꯄꯨꯟꯁꯤ ꯀꯟꯕꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯒꯦ ꯅꯄꯨꯔꯣꯏꯕꯁꯦ ꯃꯄꯥꯟꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯅꯦ ꯅꯪꯕꯣ ꯍꯥꯏꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯏ ꯂꯩꯍꯥꯎ ꯃꯥ ꯁꯤꯔꯕꯁꯨ ꯃꯆꯥꯁꯤꯡꯕꯨꯗꯤ ꯀꯜꯂꯝꯂꯒꯦ ꯈꯜꯂꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯨ ꯊꯥꯗꯣꯏꯗ ꯄꯣꯠꯁꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯐꯠꯇ꯭ꯔꯕ ꯁꯥꯁꯤꯡꯁꯤꯅ ꯎꯗ꯭ꯔꯤꯉꯩ ꯅꯧꯄꯥ ꯄꯨꯗꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ ꯅꯋꯥ ꯑꯄꯤꯁꯛꯁꯦ ꯅꯪꯅ ꯆꯥꯎꯕ ꯁꯔꯦ ꯐꯥꯅꯕ ꯌꯣꯛꯂꯛꯎꯀꯣ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯆꯠꯂꯨ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯦ ꯆꯠꯂꯣ ꯏꯃꯥꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯩ ꯏꯇꯣꯝꯇ ꯆꯠꯄꯒꯤ ꯆꯩꯌꯦ ꯆꯠꯂꯣ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯀꯣꯟꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯣꯏꯅꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯆꯠꯂꯣ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯂꯣꯟꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯆꯦꯜꯍꯟꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯈꯨꯠꯄꯨꯗꯨꯁꯨ ꯏꯃꯨꯡ ꯆꯪꯂꯛꯂꯝꯃꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯆꯦꯜꯍꯟꯈꯤꯕ ꯎꯕꯗ ꯂꯥꯏꯔꯦꯟꯖꯥꯎꯅ ꯁꯥꯎꯅ ꯂꯩꯍꯥꯎꯗ ꯊꯥꯡꯅ ꯊꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯅꯣꯏ ꯑꯉꯥꯡꯁꯤ ꯇꯥꯟꯅꯗꯨꯅ ꯐꯥꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ ꯃꯈꯣꯏ ꯈꯔꯅ ꯊꯥꯗꯣꯏꯕꯨ ꯇꯥꯟꯅꯅꯕ ꯇꯧꯔꯛꯄꯗ ꯂꯩꯍꯥꯎ ꯋꯥꯅ ꯊꯤꯡꯅꯕ ꯍꯣꯠꯅꯩ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯊꯥꯗꯣꯏꯁꯨ ꯂꯥꯞꯅ ꯎꯕꯗ ꯀꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯕꯗꯤ ꯉꯝꯗ
ꯏꯃꯥ ꯑꯩ ꯀꯤꯖꯩꯌꯦ ꯕꯥꯕꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯗꯨꯅ ꯆꯦꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯔꯣ ꯃꯆꯥꯅꯨꯄꯥ ꯂꯥꯏꯔꯦꯟꯖꯥꯎꯅ ꯄꯥꯔꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯩ ꯈꯪꯕꯗꯒꯤ ꯄꯥꯔꯤꯒꯤ ꯃꯌꯨꯝꯗ ꯃꯆꯥꯕꯨ ꯊꯕꯛꯇꯨ ꯇꯧꯗꯅꯕ ꯊꯤꯡꯒꯦ ꯈꯜꯂꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯦꯡꯈ꯭ꯔꯕ ꯃꯥꯜꯂꯤ ꯊꯔꯣꯅ ꯌꯧꯔꯛꯄꯗ ꯄꯥꯔꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯕ ꯎꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯊꯔꯣ ꯄꯥꯔꯤ ꯁꯤꯔ ꯈꯪꯂꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯂꯥꯏꯔꯦꯟꯖꯥꯎꯅ ꯃꯈꯨꯠꯇ ꯏ ꯇꯩꯕ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯂꯩꯃꯥꯏꯗꯅ ꯂꯩꯍꯥꯎꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯊꯔꯣ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯍꯥꯎꯕ ꯀꯣꯟꯈꯠꯂꯤ ꯏꯕꯦꯝꯃ ꯁꯤ ꯃꯤꯠꯄꯥꯡ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ ꯂꯥꯏꯔꯦꯟꯖꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯕꯨ ꯃꯤꯔꯣ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯅꯪ ꯃꯤ ꯍꯥꯠꯄ ꯉꯝꯂꯕꯀꯣ ꯃꯥ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯅꯣꯏꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯧꯕꯅꯤ ꯏꯃꯥ ꯀꯧꯔꯛꯀꯅꯣ ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯃꯥ ꯂꯩꯇ꯭ꯔꯦ ꯈꯜꯂꯣ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥ ꯁꯤꯈ꯭ꯔꯦ ꯈꯜꯂꯒꯦ ꯅꯪꯅ ꯃꯤ ꯍꯥꯠꯂꯒ ꯐꯪꯂꯛꯄ ꯁꯦꯜ ꯊꯨꯝꯅ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯂꯩꯍꯥꯎ ꯇꯞꯅ ꯊꯔꯣꯗ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯣ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎꯁꯨ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯦ ꯊꯔꯣ ꯂꯥꯏꯔꯦꯟꯖꯥꯎꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯍꯟꯅ ꯐꯥꯎꯌꯦꯡꯗ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯊꯔꯣꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯊꯤꯗꯨꯅ ꯂꯥꯛꯄꯗ ꯂꯥꯏꯔꯦꯟꯖꯥꯎꯅ ꯅꯦꯛꯄ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯤꯡꯈꯥꯗ ꯑꯣꯟꯊꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯆꯤꯡꯈꯣꯡꯗ ꯀꯨꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯁꯣꯛꯇꯨꯅ ꯇꯥꯔꯝꯕꯗꯒꯤ ꯊꯔꯣꯅ ꯂꯥꯏꯀꯠꯅꯗꯨꯅ ꯌꯣꯛꯂꯛꯈꯤꯕꯅꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯆꯤꯡꯈꯣꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯊꯃꯣꯏꯗ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ ꯊꯔꯣ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯗꯨꯅ ꯃꯁꯨ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯨꯊꯣꯏꯕ ꯅꯕꯣꯛꯅꯅꯦ ꯏꯆꯥ ꯐꯠꯇ꯭ꯔꯕꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯈꯣꯏ ꯑꯅꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯊꯥꯗꯣꯏꯅ ꯑꯕꯣꯛ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯕꯣꯛꯀꯤ ꯅꯔꯥꯜ ꯅꯠꯇꯦ ꯐꯠꯇꯕ ꯃꯥꯅ ꯐꯠꯇ꯭ꯔꯒ ꯑꯕꯣꯛꯅ ꯀꯔꯤꯒꯤ ꯂꯥꯜꯂꯦ ꯍꯥꯏꯗꯣꯔꯤꯕꯅꯣ ꯐꯠꯇꯕ ꯃꯥꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯔꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯇꯟꯗꯤ ꯁꯣꯏꯗꯅ ꯐꯪꯈꯤꯅꯤ ꯆꯤꯡꯈꯣꯝꯕꯅ ꯏꯕꯣꯛꯅ ꯑꯩꯈꯣꯏꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯕꯅꯤ ꯏꯕꯣꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯂꯔꯣꯏ ꯑꯕꯣꯛꯀꯤ ꯂꯃꯟꯗꯤ ꯅꯁꯨꯁꯤꯡꯅ ꯄꯨꯟꯁꯤꯒꯤ ꯁꯤꯡꯕ ꯉꯝꯂꯣꯏꯌꯦ ꯏꯕꯣꯛꯀꯤ ꯊꯣꯏꯕ ꯂꯥꯛꯑꯣ ꯏꯕꯣꯛ ꯀꯣꯟꯒꯦ ꯍꯥꯏꯅ ꯄꯨꯟꯅ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯩ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯗꯣꯏ ꯂꯦꯝꯕꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ ꯈꯟꯈ꯭ꯔꯦ ꯁꯣꯝꯗ ꯂꯦꯝꯕꯗꯤ ꯋꯥꯈꯜ ꯍꯔꯥꯎꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯄꯗ ꯃꯄꯥ ꯂꯥꯏꯔꯦꯟꯖꯥꯎꯗꯨ ꯌꯨꯝꯌꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕꯥꯕꯥ ꯏꯃꯥꯗꯤ ꯅꯪ ꯀꯥꯏ ꯆꯠꯂꯨꯏ ꯕꯥꯕꯥ ꯆꯤꯡꯈꯩꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯂꯦꯝꯕ ꯅꯪ ꯏꯄꯥꯒꯤ ꯏꯃꯥꯟꯅꯕ ꯂꯥꯏꯕ ꯈꯪꯉꯤꯗꯅ ꯈꯨꯟꯗꯣꯜꯒꯤ ꯄꯥꯕ ꯂꯥꯏꯕꯔꯣ ꯄꯥꯕꯅ ꯍꯥꯏꯁꯦ ꯍꯣꯏꯅꯦ ꯏꯄꯥꯅꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯅꯦ ꯅꯪꯒ ꯂꯨꯍꯣꯡꯅꯕꯒꯤ ꯊꯧꯔꯥꯡ ꯂꯣꯏꯔꯕꯅꯤ ꯕꯥꯕꯥ ꯋꯥꯐꯝꯗꯨ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯣꯛꯄꯤꯀꯣ ꯍꯌꯦꯡ ꯇꯨꯡꯗ ꯏꯆꯣꯞ ꯆꯣꯞꯅꯔꯛꯀꯅꯤ ꯌꯥꯗꯕ ꯌꯥꯔꯣꯏ ꯏꯄꯥꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯕꯥꯕꯥ ꯅꯆꯥꯒꯤꯁꯨ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯂꯩꯖꯩ ꯉꯜꯂꯤꯉꯩꯗ ꯋꯥꯐꯝꯗꯣ ꯍꯥꯏꯗꯣꯛꯄꯤꯀꯣ ꯍꯣꯏ ꯅꯪꯒꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗꯣ ꯑꯩ ꯄꯥꯝꯗꯦꯅꯦ ꯏꯃꯧ ꯑꯣꯏꯅꯤꯡꯗꯦꯅꯦ ꯂꯥꯏꯔꯕꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯑꯩꯗꯤ ꯃꯥ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯔꯝꯂꯒ माꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕ ꯊꯥꯗꯣꯏꯕꯨ ꯃꯌꯨꯝꯗ ꯄꯨꯔꯒꯦ ꯈꯟꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯃ ꯊꯥꯗꯨꯅ ꯊꯥꯗꯣꯏ ꯀꯧꯍꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯂꯦꯝꯕ ꯏꯆꯦ ꯊꯥꯗꯣꯏꯗꯣ ꯊꯕꯛ ꯆꯠꯈꯤ ꯍꯥꯏꯌꯦ ꯂꯩꯍꯧꯗꯦ ꯀꯥꯏ ꯆꯠꯈꯤ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯈꯪꯗꯦ ꯃꯣꯏꯅ ꯍꯥꯏꯔꯛꯇꯦ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯊꯥꯗꯣꯏ ꯃꯁꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯊꯥꯗꯣꯏ ꯃꯁꯛ ꯎꯕ ꯐꯪꯂꯛꯇꯕꯗ ꯂꯦꯝꯕꯗꯤ ꯑꯉꯥꯎꯕꯒꯨꯝꯂꯦ ꯅꯣꯡꯃ ꯆꯅꯨꯅ ꯊꯥꯗꯣꯏ ꯍꯣꯏꯗꯒꯤ ꯂꯥꯛꯄ ꯎꯕꯗ ꯂꯦꯝꯕ ꯆꯅꯨꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯆꯅꯨ ꯊꯥꯗꯣꯏꯗꯨ ꯀꯩꯗꯧꯔꯒꯦ ꯀꯨꯏꯔꯦ ꯃꯥꯒꯤ ꯃꯁꯛ ꯎꯗꯕ ꯃꯥꯅ ꯑꯩꯗꯒꯤ ꯂꯣꯠꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯆꯅꯨ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯕꯒꯤꯅꯣ ꯇꯥꯂꯦꯝꯕ ꯏꯇꯥ ꯊꯥꯗꯣꯏꯁꯦ ꯏꯆꯝ ꯆꯝꯖꯕꯅꯤ ꯀꯅꯥꯗꯁꯨ ꯂꯥꯟꯖꯗ꯭ꯔꯤꯕꯅꯤ ꯃꯤꯕꯨ ꯂꯥꯏꯔꯩ ꯅꯪꯉꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯎꯁꯤꯠꯇꯕꯁꯦ ꯇꯧꯕꯤꯒꯅꯨ ꯂꯥꯏꯔꯕꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯆꯨꯅꯣ ꯅꯪꯅ ꯍꯥꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯕꯒꯦ ꯑꯣ ꯇꯥꯂꯦꯝꯕꯗꯤ ꯈꯪꯕꯤꯗ꯭ꯔꯤꯕꯣꯏ ꯅꯍꯥꯟ ꯇꯥꯂꯦꯝꯕꯒꯤ ꯏꯄꯥ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯂꯥꯏꯔꯕꯅꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯍꯥꯏ ꯂꯦꯝꯕ ꯆꯅꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯠꯈ꯭ꯔꯦ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯕ ꯄꯣꯠ ꯄꯨꯝꯕ ꯆꯩꯈꯥꯏꯔꯝꯃꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯇꯝꯐꯥ ꯑꯃꯗꯤ ꯂꯥꯏꯔꯦꯟꯖꯥꯎ ꯆꯪꯂꯛꯇꯨꯅ ꯏꯕꯨꯡꯉꯣ
ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯣꯏꯅ ꯀꯥꯏꯔꯦꯅꯦ꯫ ꯍꯣꯏ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯉꯥꯎꯔꯦ, ꯑꯩ ꯉꯥꯎꯔꯦ꯫ ꯅꯆꯥ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯃꯤꯒꯤ ꯃꯆꯥꯗ ꯀꯔꯤꯒꯤ ꯉꯥꯡꯂꯨꯔꯤꯕꯅꯣ? ꯅꯣꯏ ꯑꯃꯗ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯅꯨ꯫ ꯍꯥꯏꯔꯝꯂꯒ ꯀꯥꯒꯤ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯄꯥꯟꯗꯒꯤ ꯀꯧꯔꯤ, ꯏꯕꯨꯡꯉꯣ, ꯊꯣꯡ ꯍꯥꯡꯉꯣꯁꯦ, ꯊꯣꯡ ꯍꯥꯡꯉꯣ꯫ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯗꯣ ꯑꯣꯟꯁꯤꯟꯗꯨꯅ, ꯐꯔꯦꯅꯦ, ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕ ꯊꯥꯗꯣꯏ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯃꯌꯥꯗ ꯀꯔꯤꯁꯨ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯞꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯏꯃꯥꯗ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯜꯂꯨ, ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯌꯦ꯫ ꯏꯃꯥ, ꯑꯩ ꯊꯥꯗꯣꯏꯒꯤ ꯃꯁꯛ ꯎꯗ꯭ꯔꯤ ꯃꯈꯩ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯌꯥꯇꯣꯟ ꯇꯪꯈ꯭ꯔꯔꯣꯏ꯫ ꯃꯩ ꯃꯄꯥ, ꯏꯕꯦꯝꯃ ꯊꯥꯗꯣꯏꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨ, ꯑꯩ ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯔꯦꯟꯖꯥꯎ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯩ꯫ ꯃꯇꯧꯗꯨꯗ ꯇꯝꯐꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯏꯆꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯁꯨ ꯏꯆꯥꯒꯤ ꯃꯇꯨꯡ ꯏꯟꯈꯤꯅꯤ꯫ ꯅꯪꯅ ꯇꯥꯟꯁꯤꯜꯂꯤꯕ ꯅꯔꯟ ꯅꯊꯨꯝ ꯃꯌꯥꯝꯁꯤꯒ ꯅꯗꯣꯝ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ꯫ ꯍꯥꯏꯅ ꯇꯝꯐꯥ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯝꯃꯤ꯫ ꯂꯥꯏꯔꯦꯟꯖꯥꯎ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯂꯣꯠꯇꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯏꯆꯥ ꯊꯥꯗꯣꯏ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯒꯅꯤ꯫ ꯂꯦꯝꯕ ꯃꯄꯥꯅ ꯇꯝꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯕꯨ ꯃꯤꯔꯣ, ꯁꯥꯔꯣ? ꯑꯩꯒꯤ ꯄꯥꯕꯃꯛꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯈꯜꯂꯨꯕꯅꯤ꯫ ꯅꯪꯗꯤ ꯁꯤꯖꯈꯤꯕꯅꯤ ꯍꯦꯟꯅ ꯐꯩꯌꯦ꯫ ꯂꯥꯏꯔꯦꯟꯖꯥꯎ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯁꯥ ꯃꯊꯣꯝꯗ ꯇꯨꯀꯠꯆꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯅꯤꯡꯕꯗꯗꯤ ꯊꯨꯡꯍꯜꯂꯝꯂꯒꯦ ꯈꯟꯗꯨꯅ ꯂꯥꯏꯔꯦꯟꯖꯥꯎ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯝꯃꯤ, ꯕꯦꯝꯃ, ꯏꯄꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯪꯒꯤ ꯅꯁꯛ ꯎꯗ꯭ꯔꯗꯤ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯌꯥꯇꯣꯟ ꯇꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯆꯥꯔꯛꯇꯕ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯤ꯫ ꯏꯆꯥ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯂꯔꯣꯏꯌꯦ꯫ ꯑꯩꯒꯤ ꯏꯆꯥ ꯂꯦꯝꯕꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯊꯥꯔꯣꯅ, ꯅꯪ ꯅꯆꯥꯗꯤ ꯅꯨꯡꯁꯤꯕ ꯈꯪꯂꯤꯅꯦ꯫ ꯅꯪꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯃꯆꯥꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯔꯝꯒꯅꯤ꯫ ꯏꯃꯥ, ꯑꯩ ꯂꯥꯜꯂꯤ꯫ ꯅꯣꯏꯅ ꯄꯤꯅꯤꯡꯕꯗꯗꯤ ꯄꯨꯝꯕ ꯑꯩꯗ ꯄꯤꯌꯨ, ꯑꯗꯨꯕꯨ ꯏꯃꯥ, ꯅꯁꯨ ꯅꯨꯄꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯅꯁꯨꯒ ꯅꯃꯧꯒꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤ, ꯃꯈꯣꯏꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯏꯃꯥ꯫ ꯊꯥꯗꯣꯏ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯣꯏꯗꯕ ꯉꯝꯗꯕ ꯇꯥꯏꯕꯪꯄꯥꯅꯤ, ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ꯫ ꯕꯥꯕꯥ, ꯅꯆꯥ ꯀꯔꯤꯁꯨ ꯋꯥꯔꯧꯖꯗꯦ꯫ ꯆꯠꯈꯤꯕ ꯃꯣꯏꯅ ꯆꯠꯈ꯭ꯔꯕꯁꯨ ꯍꯤꯡꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯁꯅꯨꯅ, ꯇꯥ ꯂꯦꯝꯕꯒ ꯏꯇꯥ ꯊꯥꯗꯣꯏꯒꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯗꯣꯔꯦ꯫ ꯑꯩꯅ ꯀꯔꯝ ꯇꯧꯕ? ꯆꯤꯡꯈꯩꯅ, ꯅꯪꯒꯤꯗ ꯑꯩ ꯂꯩꯔꯤꯁꯤꯗꯤ